ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯣꯝ ꯌꯦꯛ ꯁꯂꯥꯏꯒꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯅꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯆꯌꯦꯠꯅꯕ ꯊꯣꯛꯍꯟꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕ ꯑꯉꯣꯝ ꯌꯦꯛ ꯁꯂꯥꯏ ꯑꯄꯨꯟꯕ ꯂꯨꯞ LPAYSALꯅ ꯁꯤꯟꯗꯨꯅ ꯁꯟꯖꯦꯟ ꯊꯣꯡꯕꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯄꯨꯔꯩꯔꯣꯝꯕꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯃ ꯁꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯁꯇꯃꯔꯤ ꯍꯦꯠꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯞꯄꯅꯤ ꯑꯗꯨꯕꯨ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯃ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯅꯤ ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯔꯨ ꯑꯔꯨꯕ ꯂꯥꯏꯊꯧ ꯇꯤꯟꯊꯧꯒꯤ ꯊꯧꯔꯝꯗ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯋꯥꯔꯣꯜ ꯑꯃ ꯊꯣꯛꯈꯤꯕ ꯊꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯐꯝ ꯂꯧꯊꯣꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯈꯤꯕ ꯑꯉꯣꯝ ꯄꯣꯔꯩꯇꯣꯟ ꯂꯥ ꯅꯠꯇ꯭ꯔꯒ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯍꯥꯞꯄ ꯑꯉꯣꯝ ꯅꯤꯡꯊꯧ ꯂꯥ ꯍꯥꯏꯕꯁꯤ ꯆꯃꯝꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯒꯣꯕꯤꯟꯗ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯞꯄ ꯌꯥꯕꯒꯤ ꯑꯦꯛ ꯂꯩꯔꯕꯁꯨ ꯃꯗꯨꯒꯤ ꯑꯦꯛ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯅꯤ ꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯀꯁꯇꯃꯔꯤ ꯍꯦꯠ ꯑꯣꯏꯔꯤꯕ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯒꯤ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯃꯨꯟꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯒꯣꯕꯤꯟꯗ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯞꯄ ꯌꯥꯕꯒꯤ ꯃꯥꯒꯤ ꯑꯦꯛ ꯂꯩꯔꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛ ꯑꯁꯤ ꯁꯦꯝꯗꯣꯛꯀꯗꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯀ꯭ꯋꯥꯛꯇꯥꯝꯕꯗ ꯍꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯀ꯭ꯋꯥꯛꯇꯥꯝꯕꯁꯤ ꯄꯣꯔꯩꯇꯣꯟꯅ ꯏꯅꯤꯡꯊꯧꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯀ꯭ꯋꯥꯛꯇꯥꯝꯕꯒꯤ ꯊꯧꯔꯝ ꯇꯧꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯀ꯭ꯋꯥꯛꯇꯥꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯊꯣꯛꯑꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯀꯌꯥꯗ ꯑꯅꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕꯅꯣꯕ ꯑꯩꯈꯣꯏꯅ ꯂꯧꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯅꯤ ꯆꯃꯝꯅꯔꯤꯕꯁꯦ꯫ ꯆꯝꯅꯕ ꯃꯤꯌꯥꯝꯅꯗꯤ ꯃꯁꯤ ꯀꯔꯝꯕꯗ ꯆꯨꯝꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯆꯪ ꯈꯣꯝꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯦ꯫ ꯑꯅꯤ ꯆꯤꯡꯈꯥꯏꯅꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯇꯧꯕꯤꯔꯤꯕꯁꯦ ꯃꯁꯤꯒꯤ ꯑꯦꯛ ꯑꯁꯦ ꯉꯁꯤꯃꯛꯀꯤ ꯂꯩꯉꯥꯛ ꯄꯥꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯁꯤꯅ ꯁꯦꯝꯗꯣꯛꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯊꯧ ꯑꯃꯈꯛꯇꯃꯛ ꯂꯩꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ꯫